Manipur News channel mayam taram noksa bole nang sigi marui pausing pijari. Mahiroi sing sel mun sena bani haba cookie ani fari. Kangpokpui district Rasan School Games usu tim dagi nongmai utana cookie militant sina namdana sel mun khibagi thodok sena ba oiramba yai haba thazami ani Manipur Police Anti Extortion Unit amasung Central Security Force ke apuna khupu amana Manipur state ta sathariba organized crime network sing gi kuthang da satharakpa operation gi manung chana Gamnong Supermana Police Station gi manung chana leiba modbung bazar gi phawang khre hairi police ki pauna hai intelligence na pirak report amagi matungena ngarang ayuk Gamnong Supermana Police Station gi manung chana leiba modbung bazar da sathagiba operation the National Highway number 2 Impal Dimapur lambi gi paring da satliba gari sing amadi nicham yam dagi ain kaina sel khaib da chauna chenabani haiba mi ani Supermana dagi Taichon Chon Gipchen amasung Assam Kabi Alang dagi hojina Kangpokpui district ki Jamnong khulda leiba Kashing Khongsai kabumi ani asi phagapangam ki hairi pawsen makha tardun hai combined security team na pharmi ani asi hantak te Impal gi Kumbal Lampak Sport Complex ta bangtokiba National School Championship ta saruk yakiba Rajasthan School Games usu team dagi nongmai utana namduna paisa mankibai thodokta senaramba yabagi oitokwa leibana police na makoi mathak akanba investigation sata baukre makoi ani dagi extortion ga mai lenaba crime singi digital evidence sing proof tawba mobile phone ani amasung extortion da senaba receipt book sing phapangam kre hairi Mayang lambam risika tu tamthira meha National Investigation Agency the Sinaragini Governor. Taase permata tu kulai paiba cookie militant sing Susanpur district ki tibung dagi father pukra matung ti naijong kulda nongwena kap tu na hato pikraba kaksin kuno utsan makhole kai dagi mayang lambam risika ta singangi meha thodo osi National Investigation Agency NIA na tikat na Sinaragini hai Manipur Governor Ajay Kumar Balana thajaba pirakre hairi risika ta meha kamai lena maha ki imung manung amadi JSA gi mihuching sabagi MP Dr. Angomsa Bimol akoijam na luchingduna MLA K Ranjit amasung MLA KS Lokeshwar Singaglena Rang Namidang Impal Lok Babanda Governor Unadana Memorandum ama pisan kibulena miat aduga mai lena kupna tigatuna tenabasing phadana log matik chaw action atu matamda lokot pina bataksan ki delegate sing asiga Governor Unabadu Governor na tuki militation risika da hakebage to adu akan wong da condemn tawulena miat adu imung manung da tariba amadi nungai tabasing saruk yari ma ki makai degi thodo adu thamoi sokna condolence piri haina phongtok kibulena thodo adu NI kupna tigadana chungani amadi athuda tigadana case asi sinargani haiki Governor Ajay Kumar makha tadana richikanta miha ki thodo tokra matung Susanpur district ki chingnaba pham chingda security force singna hoki bimcha ka namiki nimidang dagi hudana paksana ti humgi thabak sing chathaduna miha asida chinariba miyai sing phananaba kana honari haina sapongtor odi man hai chathariba operation sing adu Manipur Police amadi Central Security Force sing kusam nadana akana mongda chathaba hokre government asu richikanta miha asi hakchana lawi amasung logi matung ina lokal bom tokpa tabak athubuda soidan rokolakani hainasu thajaba piraki hairi KN on risikanta makoin hat panate haibasu khangde habdi yaroi Kuki kulai paipsina Susanpur gi tibong gi quarter leba mayang labang risikanta bu Najang village ki hanglek ta tamchin hat ki thong si Manipur iman akan bung da condemn tawi hairi lubasina thadro posel amada haibana risikanta masana mahapu harpi ganu haina khurumjuna haijabada kuki terroristing na tamchina nongmena kaptuna hat ki bu lubasina awang muthak ta condemn tawi KN ona mayang labang risikanta makoin hat panate mai lina de haina chengdorli adu mihat pa kuki kulai paipsing adu Susanpur gi manung da lebana khangde habya roi athu matamda KN ona Nabamesing adu pharaga miyam da sinagadabani haina dabi tawri Bharat Lengana KNO amasung UPF anima ka handak Bharat Sarkar ga santi wari sanadana Manipur ka haloi haina koyek pina kraba Manipur governor na handak da buffer zone leite haina miyam da thaja pi kraba nahuna na amuk mayang labang risikanta bu kuki singna nongmaina ka to na hakiba bu Manipur imana condemn tawi atu matamda kuki kulai paiba terrorism bu pharaga logi ba serak pibiu Karigam Governor Miam the Pibangam Drabadi, PR Lingatagi, two Matamda, resigned to Gudamni. Sikantagi Misida, Sankiba Sigi, Sansala Kongjang, Kuting the Manipurimana, support Towi, Lengana Miharpa, Putopangam Drabadi, Mete, Miam Manipur, Naxarage, Manipur Labor Security, Punam Mayum the Handi Crow Heidi. February Alma Sayo, Lengang Lakani, Hain Panari, losing Budi Kangdri. Machin Maya Kray Yang BJP, MLA Kara Leba, Sigi Republic, Dynamic Mawana, Nobulenga, Amalakani, Haina, social media in the Putona Kibusu, Ranwo Gidori, Adumaku, February Sayol Pawada Nobulenga Ama Soidana Lairagani Haina MLA Singna Panari Manipura Popular Government Ama Kalamatamda Samhan Gadagi Habagi Matang the MLA Amatana Kambangamde Makoi Su Pamigumna Wakala Sagalaga Panghai Haba Oina Tauri Portfamna Ama Sutangai Pada Bakara Popular Government Amadi Tenglabasu February Tara Pawu Manung Latabadi Yaridori Masina Kadai Pawas Jungadagi Habadu Kambangam Suta Sigit Kunipangi Pagudori Paramengi budget Session the Manipuri budget Putokadra Natraga Popular Government Ama Chinarangadra Habadu Lengak Lehenbagi Sapchawa Thong Amadi Kambang
ngomgani haina panari anaubu lengak ama chenlakpada kanana lusingadage haiba hujiksu kanamata khamba ngamde adubu lusingbo oigini haina thajaba MLA singdi adumak lei makoi adudi hangi chief minister Nongthombam Biren Manipur Legislative Assembly ki speaker TS Chatrapata Thongju AC ki MLA Thongam Bishorjit Singjamai AC ki MLA Yumnam Khemchan amasung Nambol AC ki MLA Thongaujam Basanta Kumar ni Manipur Legislative Assembly da BJP ki MLA Kontratre Lady Hariba MLA Kontratre AC State AC ki chief minister oinabi qualify oiriba ngaktani chief minister oiriba yai haina makoi masa masana panajariba makoi kharasi natana isam chamba MLA oina leiriba amadagi hekta chief minister hablakposu yai masima hadaka Delhi Legislative Assembly da chief minister oinaba mayam ama tanaruraga kainathangda isam chamba MLA nupi ama chief minister oina khalaki madda MLA amatana yaningde haiba ngamkhide masima BJP ni state amagi chief minister khanbagi culture ni hariba culture asi Manipur da su adum torakpa yai makoina khalamba luchingba adu yaningde haiba MLA amatana yatpa yaroi masisu BJP gi chanabini masina taklibadi luchingba ogitar misak adu center gi luchingba singna apama ama hekta helakani madu hojik kana ogidage haibadu hojik yamna kupna yengsalam khigani marak asida kuki jo committee da gi lakpa MLA tare ki manungda ahum natrag ani cabinet minister piraba yai haina panari sahi amarom PR thamnaba phawada kuki MLA minister haptaba haibasi phajadaba mayon ama level center gi luchingba singna thoksil ama chemlakhigani lonari Center Level ki thong Mahiroi sing punsi mangan bani AISF hojik Mahiroi loisang khara namaru oina examination naksal laba matam asida center level ki chanabi ama lakliba asita sena horok liba Mahiroi sing asida lan lamjing lamtak tona Mahiroi khunai bu mangan ta anaba honaba thongni haina All India Student Federation AISF Manipur State Council na phongtorokli ngasi Imphal da lebi Irabot Baban Complex ta pangtokpa press conference amada AISF Manipur State Council ki joint secretary Lesemba meeting na thadorokpada Lesemba meeting na phongtorokpada chai asida pangtokpa Bosem amasung Kosem level class 10 amadi 12 ki examination asigi oina center allotment process asi lottery system da press media ki khutang da amadi miyam da live oina utpinanaba haiduna tha asigi kumathoi da Bosem amasung Kosem gi miyam mifam da Mahiroi luk asigi makedagi cherol ama pisan khaba matung maru oina hojik mahi loisang khara na Bosem amasung Kosem level class 10 amasung 12 ki exam asi naksal alaba matam asida center level ki chanabi ama laliba asida sena Mahiroi singbu lana lamjing lamta tuna Mahiroi khunai bu mangana na honaba thoksil ni haina luk asina logdaba ngamloi maram asina mai renaba authority sing athu matamda mieng changbiu lamdam asida irang asina maram oiraga kham thengna waraba matam asida maru oina leiriba private school kharana admission fee amadi tuition fee asi ka hena loriba asi kodata lepkodabani amadi private school da tamliba Mahiroi singi parents sing nasu admission fee amasung tuition fee sing asi ka hena loba thenaba thoklabadi Mahiroi luk asida wakalakpa yagani hairi